Ahan political goiba maruiba pau ma'am the share tozige PR pambadigi halakpani NPP National People Party NPP na Minister N Beren gi lengakta amuk halakhibagi matangda haujuk phawi NPP gi makai gi chapsaba wafam amata phungdoktuna lakhibadu President rule pamdabadagini haiba wafam thamlakle NPP gi Cabinet Minister amaga Sangai Express ka akhanana unabada masak maming di haidokningdaba Cabinet Minister amana hai state asida lairiba Chief Minister N Beren gi lenga asi karamba mongda chatli BJP manungdagi minister oiriba singa Chief Minister ga lainariba mari gi matang Nainarudrabasu ikhang khangnaraba wafamni lainga aside NPP na yamna asa tawrubagi wafam leite haba wafam thamladuna Cabinet Minister asina hai state asigi miyam asi President rule gi makhada thambadudi miyamna thagalakpa mihut singna siemba lenga ki makhada lehanbaduna hiena NPP na pame sumsina balenga asidagi resign tawraga NPP na tholakhibadu afaba leader amana puba afaba lenga ama lehanabagi pandamdani haiba wafam thamladuna minister duna hai masina maram oiraga congress ka pullaga SPF semkhibane SPF semada yaukibasing adu afaba leader amana puba afaba lenga ama lehanba pamadagine manaba wakhal ga loinana NPP gi MLA mari na congress ka punkibadu congress pu anau balenga ama semanabane adubo lengak semba haiba sita darkar oiba masingi makha poli congress ti manungda ihau hoba phibamda leramki maduna yamna thajaruba NPP gi MLA mari ningba kaiki sathiba ninghanaba ama oiki NPP High Command gidi MLA Marina Pamlibadu Suhenganu Haibini Haiba Wapam Hanba Ona Tamlaki Panbayabadi BJP Nulusingu government Semba Hobadigi Yorak Pagaloinana MLA Marima Minister Okiba NPP gi Minister Marima resign Toroga Hokibazun Thagi Mayai Salakpada Congress Kapunduna SPF Simkipane Zun Taraga Mapana Rajya Sabha gi mihut ama khanaba bot hadanakiba matam phau NPP na Congress ka punduna lekhi kona thangda Delhi da chatluraba matungda BJP na lusingba government amuk sagotkibane Rajya Sabha gi mikhal mamang amadi matungda oirakiba phibam adu party gi national president na kupna monitor tauki haiba wafam thamladuna NPP gi minister duna hai phibam adugi matung inna neda gi convener Himanta Biswa Sharma amasum NPP gi national president Conrad Sangma Impalda laktuna Amit Shah gi da pukhi Delhi yoruga kana masing kaya suri hana yamna kupna hanjin holaba matung masing amagumba anigumadagi henadre laingak siamada lairiba apunma masing adudagi 10% henba haibisi by convention ni haiba wafam thamladuna lairiba masingi phibam aduda Manipur atoppa lenga ama siemba tarabadi lengak tu siemdringaida president rule thamba tabani haibisi Amit Shah gi akanba wafam ona thamlakhi haina pausi asita tamlakhi Amit Shah ga unakiba aduda BJP gi national president JP Nanda neda gi convener Himanta Biswa Sharma NPP national president Conrad Sangma amadi NPP gi MLA mari yaukhi Chief Minister N Biren gi matangda Amit Shah na kari haiki haibu wafam adudi pallubagi kanaba laiti haina palladuna kari haiki ba haibadu minister aduna tamlakhide NPP na lumna laukhibade Amit Shah na NPP amasum BJP sahi sam oirabasu punna chatminasi BJP na hena masing yamlagana NPP na sokatpiyo NPP na masing yambat matamdana BJP na NPP bu sokatki hakiba aduni haiba wafam cabinet minister asina Sangai Express ta thamlaki NPP gi MLA mari amuk hana minister N Biren lengak ta sokatpada Hanna Pairamba Singh adugi mathakta LJL ta Kumarda Power Letpa Hokipta RDNPR NKSida Horticulture and Soil Conservation amasum Joy Kumarda home pigani haiba wafam Amit Shah na thamlakhibani haina su phongdokhi Joy Kumar gidi finance pirabani na yare haina lawbi yare Amit Shah na hairaga su minister gi apamada leibana kari tawrakpage haibadu yengli haiba wafam cabinet minister asina makhata na phongdorakli Rajya Sabha Mikhal Matung CM N Biren Lenga asi major reshuffle tawgani masida BJP gi minister mari lairiba asidagi ani atopa party gi minister ama NPP dagi minister ani puna minister manga lakthoklaba yai haina kanna ngangnabaga loinana lakthoklaba minister manga adu speaker Y Kemsan MLA Saitrabata MLA S Rajen resign tawkraba Congress ki MLA O Henry amasum O Lukhoibo hapkani hainasu ngangnari Congress ki MLA R ki imob speaker oina happa yauna yamna kana ngangnari bo wafam singi matangda hangmada cabinet minister aduna Chief Minister N Biren NPP ki cabinet minister ani laukthokpa ngambra yengsi haba wafam tamak thamlakhi haina su pausna makata na phongdorakli atopa maruoiba amasung yamna nungaitaba maruoiba paw manamo boxer Sarita amasung mapuroiba COVID-19 positive oire
नुपीगी बॉक्सिंग वर्ल्ड चैंपियन ओइख्रबी एल सरिता मपुरोब थोब कोविड-19 पॉजिटिव ओइरे हाइना रिपोर्ट अमना फोंदोरक्ली रिपोर्ट असी मतुंग इन मतै मनाव अनिमा हौजिक फावबी ओइना मखल अमतिगी लायोंग उथोरकप तौद्री मसाई सही 39 सूरबी एल सरिता एशियन चैंपियनशिप मंगारक गोल्ड मेडल लौखिबगा लोइनने एशियन गेम्स ब्रोंज मेडल लौख्रबनी मतम अमदे एशियन गेम्स की गोल्ड मेडल लौखिबा बॉक्सर ngangom dinku su handak covid-19 positive oiba laikre dinku di hospital tha amarom supna layeng laba matungna phibam phagalaktuna negative oirakhiba maramna research tawkrabani hen su pawsin makatana fungdorakli atop maru oiba paw amanamu miyu ema siraga leiramle tidim lambi gi lamjang village mapar lambi mayaida ngasi yuk pung ohumrom taba tamna miyu ema siraga taramle police tagi phangba paw amagi matung ina laikhidraba miyu edudi chusampur police station gi manung chanba lamjang village tagi bi somin thang sei kun apok laikhidraba thangsian khamni pawsin hai miyu ama lambi mayai da siraga taduna leire haibigi paw ama phangmadagi chusampur police station gi additional SP na lusingba SDC yawba kangbu ama thodok thokpham da ayuk ngasi ayuk pung mari makhairam taba du waida changsinduna yengsinbada somin thang hairiba miyu esi oiramkhi maangna siraga taramliba mafam adu कोइसिंदुना कनामत संघंदना थमलबा मतुंग फोरेंसिक साइंस की कंबुदा पाव पिखी अयुकपुंग मपरम ताबा मतमद इम्फाल दगी फोरेंसिक साइंस की कंबु अमर थुंगलबा मतुंग मियोय अदुना सीरगा तरमलिबा मोंग मतौ अमदी मफमदु कुपन येंगसिलबा मतुंग मियोय अदुगी असी भक्सांग अदु लौखलगा पोस्टमार्टम एग्जामिनेशन की दमा सुसामपुर डिस्ट्रिक्ट हॉस्पिटल थमग्रे हाइरी अमरमदा थौदो असिग मरी लैनना सुसामपुर पुलिस स्टेशन केस अमा लौखटपगा लोइनना लैखिद्रबा सोमिन थांगी ममानबा अनि पुलिसना फारग वांगपंग सथब हौख्रेनसु पावसना मखातना फुंदोरक्ले Manipur se aso apan amasum asiana na pikthale myam atopa maroiba pawmu myam da share tawjage soktuna tarak leramba miyu ama laikanaba ngamdana laikhidrei Lamphel police station konba game village zone 3 gi Khongban Amada ngarang numidang wairam pung mangaram taba matamda soklaga taduna leramba miyu ama hospital pukhatuna laikanaba ngamdana ngasi laikhidraba miyu edugi maming maibam babu singa sainipu apokpa goroba kawi ma iroi semba maning lekai digini haujingna takyel khongbal gi CRPF ki gate number 3 gi manakta leibni police tagi phangwa pawda hairiba miyu esingrang numidang wairam pung mangaram taba matamda game village zone number 3 gi Khongban ama taduna lerambadagi mafam aduwai gi miyu singna paw pirakpadagi Lamphel police ki kangbu ama mafam duna sangsinduna yengsinki miyu edugi makokta sokpagi mafam lerambadagi kudakta rims hospital pukatki doctor singna hairakpagi matung ina sijo hospital puraga CT scan laururaba matung rims ta amuk puraktuna laikatnaraba matung laikatnaba ngamdabadagi ngasi ayuk laikhidabani hairi थौदो असिग मरी लेनना लम्फेल पुलिस स्टेशन युदी केस अमा लखतुना थिगतपा हौख्रे लोनना लैखिद्रबा मियु एदुगी असि भाक्सांग पोस्टमार्टम एग्जामिनेशन की दमकता रिम्स की मोक्ता थमग्रेनसु पावक्सना मखाताना फोंदुरक्ली थैंक यू